Story collection mumiyang tabiri kwai punong putaram okseri Manipur da nungtigi phongba pauk se singdi khanga saba maru pauk khara mathang manaw naina miyam da santona pauk damjari Micham hatpa terrorism ki thong yaning de lup manga ngasi ayuk khulai paiba terrorist singna kojin amasung kolen gi lona bada ambush ta bada Micham miyam hatkiba amasung mi khana sohn ki bo thong adubu lup manga na kan mong de yaning da phongdorok di lup manga amuko kohar plambam amohaba amadi MSF ki president sing na khuyek pidon thadorok pa seron asina hai Manipur ama oina sangna sahi dising kya awa ba khangmin na hingna khiba kanu phurup sing khaidana ekoi leraki ngasi di khaibung leman duna halan bagi thong India government left sathari ngasi di kanu phurup ekoi tangdu leita da phangdaba punsi amaren amada hingale bunna hingmina bagi nungsi chana bagi lambi asibu thugaina mikap miraw khona nilhalliba India government gi thong asigi mayok da punna nemina duna thengmina si haigri punna himinaba thengna minana ba chakhot minaba haiba lambi asina kanu phurup puna maki asumba lambi ni masina ekoi puna maki Indiana sathrang liba Manipur bu maset tana thugaina ba silibo thong sing asi thengna ba ngamgani laikhidraba amadi aso open langhauraba nanghauriba imung manungi awawda mangana saruk yari haina seron sina makha tarakli IM gi kadar singna sathabani ZUF Kangpopi district ki kojin amasung Scotland ani gi marakta kasi khulai paiba sin ambush sathaduna search leader ahum sikiba amasung kayana sokpang nangkiba thodu adu ZUN condemn tawga noinana NSN IM gi kadar sing sathagi bani haina maran sikre ZUF Janiarong United Front gi Information and Publicity Secretary Louis Gangwai gi sero man hai ngasi ayuk thokiba thodu aduna adu NSN IM gi kadar sina ZUF kamson gi ming seasonal sathagi ba etek ni Janiarong United Front asi shumatagi ama khaktani masigi faction ZUF Kamson haiba ama leite ZUF Kamson haiba si NSN IM na miyam lam lamjing na ba amani Janiarong miyangi apun bak saktam thugaina ba satharakpa lalong ni hairi Janiarong janda ingtapa amasung tangdul leihanna bagi damda front asina village authority civil society organization church leader women leader youth leader amadi intelligence singa pauk pina duna mifam pakthona ba honariba asu mai pahandana ba NSN IM na thong asi satharak bani hongthang asiu mai pahandana ba IM na tha asi ani amasung manga da thokiba order amana mifam asi da saruk yadana mari ne nabasing da khangani hairi ZUM na ngasi thodo adu da laikhidaba sing mafam da awa phongdo ba loinana imung manung awa ba saruk yari lamdama asi da khundariba puruk khudi mangna ingthina ba amadi hana sunamai thabak thadokna nusina ba amasung ingtaba purana ba hona mesi haiba wafam jero asi da tamlakli phakiba sing thadorok na ba khudata thabak lokhalu village authority Lailon wifi ki khulai paiba singna konsa khun dagi Micham kunmathoi phadna pukiba thodu adu konsa khun village authority na condemn tawbaga loinana thong adu mioi masat na tabal loi na yadaba thong ni haikre konsa khun village authority na thokpa sero aman hai konsa khun dagi phaki Micham sing adugi manungda maram community amusung Nepali sing yauri makhoi lemakhong bazadi halakpada phakimni mi khrana thogdok thokpa matamda luhongba saludi halakpani mi phaba amusung Micham Miyangi mathakta awa pibi thong asi condemn tawi thong asina nandam asida ingtappa kanglup singi marakta amata oina nungsi sanan leiminaba amasung miyamna akibi yawdna hingmada asobo singnaba amani Micham mayana khuthaba habasi kanglup ki wafam natana yadaba thabak amani hiram asi khutakta leinaba mathok tai konsan khun village authority na minister of home affairs yawna mari leinaba authority da taksiladuna phajin kiba Micham mayam condition amata yawdana asoingam yawna thadon abgida makhutakta gi lokhatpa yaba thabak lokhapi yu haigi KBA na makhata na kaluk khuding makta apin torduna violence ki thabakta yawbidana bamiwi punsigi maman khangna ingna singna hingminana ba punna ona minasi civil society organization community leaders sing amasung stakeholders sing na state asna Micham yang punsida akaba pidana ingtapa hanjana punna hona misi hainsu makhata ki sarski nu singwa sing hatpada UNC na yaning da phongdorok ni Thado Baptist Association gi nu search nu singba sing da embu sathaduna nu singba ahum hatkiba amasung atoba mi mangana son ki ba thongmu United Naga Council na kan mamongda yaning da phongdorok de UNC gi serun amada laikhidaba sing imung manung gi awa ba thamoi sono nongai taba phongdoba ga loinana thaujan heiba sona makhoi gi awa matam asin oina biba oirsunu hairi ambush adu satharak matung pung khara leraga konsa khundagi naga Micham kunnon lainon wifi kuki khunda phajin thamle haiba report lagli Lainon wifi khunda mi phajin ba thabak asi Christian lining saliba naga sing ambush adubu yang da phongdong ningai da laman khumba gum thole hairi
Micham khunjasing target tawduna lanpha oina thambasi yaba ngamlo amsung sakhotlaba khulai amagi chanabi thugaibani masigumma thawong asi kaunub singi marakta pamdaba thawdok sing hena tholakwa yai hairi mari ne khudimana lampham oina thanoni wasingi right to life amadi mi khudimaki dignity kai khumnaba kaunub singbu kai khumnaba khudak ta thadok kadamni civil society organization saski rusibal sing amasung kalu khudimaki nusingba singna hingsa gi mayokta amata oina leptuna state asida santi oina punna hingminaba amasung communal harmony lehnaba thabak nominal si haiki sarski nusingba sing hatpa yaningde maran sirakwa laibak thibanin NSNIM Thado Baptist Association TVA gi Susampuda pangthopa conference saruk yaru matung kangpokpida halakpagi lambida Kolen amasung konjim kungi marakta imbu sathaduna association asigi nusingba ahum haki bathong adu NSN na nungaitawa amasung pendaba phongdorni National Socialist Council of Lagani NSN gi GPRA gi Minister of Information and Publicity na thadok pasero amada laibak thiba thawdo aduda lekhidaba sing imanungda thengnariba awabada saruk yabaga loinana yamna luba tangkak asida thona ningjen pibi naba ishwargi mafamda thonijari khaidik tamthiraba thawdo adubu akan mongda yangda phongdokpaga loinana mari lainaba authority singa thawdok adubu sathakiba miyoi sing puthokabani haina su demand tawri thawdo adura lekhidaba sing adu khulai paijadaba misam sing obita natana miyana thak wana ikai khumnariba saskin usingba singi hairi NSN gi cheron asina tongan ba luk kyana nithina verification tawdana atopa amada hekta taisanbi thabak asi angakpani Micham singi punsibu mahalaga manungda chathariba motive singi damak tragedy asibu explode tauna suhonari masiguma action asina namdam asida hanadigi hona kangkhong chaidor leiriba pibam sing asi kuki luk kyana hena pakthok chakthona honari hairi NSN kaulu khudimaki marakta santi ikai khunaba amasung ingna singna punna hingmina nabagi damak ngasi ju khong pam chela lepli tension wana leringai serek asida daita yaudana maran thangjinba amasung naman khumnabagi narrative na singna hena tokhai tahanba amasung makhatana awa piba oina thokani haiki sakhang daba singi embusta thadau church leader ahum sire taruk sokle kukina lepare ani yauna naga misam ko mato hena phajinkhre senapati dana tapho kuki khunja kurumde phajinkhre sakhang daba khulai paibasina ngasi ayuk kangpokpi district ki manung sanba kodjem kuki khunda embus sathara pada thadau church leader ahum sire aduga mi taru asopan nangkhre thodok matung kukin na Nepali masa ani yauna naga misam ko mato hena phajinkhre naga amaromda aphau kuki khungi khunja kulma thoi senapati da phajinkhre hairi sakhang daba sina embusta lekhidaba sing adudi MBC Manipur Rapist Convention gi hanagi General Secretary amasung TV Thadau Rapist Association gi lusingba Reverend Phumthang Silau Pastor Pangulen Lilau amasung Pastor Gaikhunlon Lobumni thawdo aduda sokna sing adu manungda Thangtilen Kunchanipan gari driver Gongmang Kuntaru amasung Reverend SM Hapu Yankai sis hobtan langonda laikan nari thawdo tu Thangtilen gi oi thangba phaigan gongrangina yet thangma lengjo amasung oi thangba khusa adugi hopugina ningjen amasung khongi sarukta nomai maru singna panbati soki makhoi ahumang khudong thiniai oidre hari police tagi phangba pauna hai ngasi ayuk pung 10 makhairom tarapada kangpopi district ki manung sanba kharam wifi khun amasung menhor khungi manakta leiba konjim khungi mafam amada masak khangdaba sina nomai round kya caption duna embu sathar kibani thogdok tu leikhidraba pastor ahum amang soloba sing adungarang sunjam phuta pangthokpa thadau Rapist Association gi oiba conference amada saruk ya ruraga SUB gari anida halakpadi nambida konjim khun yorokpada sakang dabasing aduna embus adu sathar kibani hairi thawdo adura pastor Reverend B Silau pastor Pangolan amasung pastor Gaigulon nomai maruna pamadi thogdok thobom da leikide makhoiga punna langminaba Reverend Hekai Simte Reverend Pangthang amasung driver nene na minor oina sokibani hari thawdo adugi paw phangbaga mana nakuta leiriba kuki khungi khunjasing wafam adu sangchinduna solabasing adu ahanba layeng gidamak mana nakwa ana layeng sangda pugaki padu hek phangbaga Kangpopi district police amadin central force ke masing yanaba team sing wafam adu sangchinduna yengsinbaga loinana mapam adugi akoibda thiba humbagi thabak chathegi aduma pu thoidokpa mifa bepundi yaukide hari maraksta sakang daba singi embusa church leader ahum sikra matung kuki singna thoktok thopam adudagi irap laptra leiba lailon wifi khungi area da lepari masa ani yauna naga misam ko mato hena phajinduna thamkhre hari kuki singna phajin khibasing adu ngasi numidang athengba phawda thadorokpi paw leitri
ꯃꯈꯣꯏꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯁꯦꯅꯥꯄꯇꯤꯗ ꯇꯥꯐꯧ ꯀꯨꯀꯤ ꯈꯨꯟꯒꯤ ꯈꯨꯟꯖꯥ 12 ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯐꯧ ꯀꯨꯀꯤ ꯈꯨꯟꯒꯤ ꯆꯤꯌꯔꯃꯦꯟ ꯂꯦꯟꯈꯣꯃꯥꯡ ꯆꯣꯡꯂꯥꯏꯅ ꯁꯦꯅꯥꯄꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯥꯔ ꯏꯟꯆꯥꯔꯖꯗ ꯄꯤꯁꯤꯟꯈꯤꯕ ꯋꯥꯀꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯕꯗ ꯇꯥꯐꯧ ꯀꯨꯀꯤ ꯈꯨꯟꯒꯤ ꯇ꯭ꯔꯛ 8 ꯑꯃꯁꯨꯡ ꯑꯟꯇꯣꯀꯥꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯗꯨꯗ ꯇꯣꯡꯂꯛꯄ ꯄꯨꯟꯅ ꯃꯤꯑꯣꯏ 12 ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯔꯤꯈꯨꯃꯥꯏ ꯇꯥꯐꯧꯗ ꯂꯩꯕ ꯁꯦꯅꯥꯄꯇꯤ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯑꯃꯁꯨꯡ ꯃꯥꯎꯟꯠ ꯑꯦꯚꯔꯦꯁꯠ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯃꯅꯥꯛꯀꯤ ꯐꯌꯥꯃꯥꯏ ꯇꯥꯐꯧꯗꯒꯤ ꯐꯥꯈꯤꯕꯅꯤ ꯐꯥꯈ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 3 ꯑꯃꯁꯨꯡ ꯅꯨꯄꯥ 13 ꯌꯥꯎꯔꯤ ꯍꯥꯏꯔꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯅꯤ ꯁꯤꯑꯦꯝ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯠꯂꯦꯟ ꯑꯃꯁꯨꯡ ꯀꯣꯠꯖꯦꯝ ꯈꯨꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯦꯝꯕꯨꯁ ꯆꯠꯊꯔꯛꯄꯗ ꯁꯣꯛꯂꯕ ꯊꯥꯗꯧ 4ꯒꯤ ꯃꯅꯨꯡꯗ 3 ꯁꯤꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯅꯕ ꯄꯨꯈꯠꯂꯛꯈꯤꯕꯁꯤꯡꯒꯤ ꯐꯤꯚꯝ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯅꯥꯝ ꯈꯦꯝꯆꯥꯟ ꯍꯛꯊꯦꯡꯅꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯈꯨꯗꯤꯡꯃꯛ ꯁ꯭ꯇꯦꯠꯀꯤ ꯑꯔꯩꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯣꯏꯗꯅ ꯐꯥꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯂꯤꯕ ꯊꯥꯗꯧ 3 ꯑꯗꯨꯗꯤ ꯃꯊꯪꯁꯤꯅ ꯊꯥꯡꯇꯤꯂꯦꯟ 39 ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯒꯧꯃꯥꯡ 13 ꯑꯃꯁꯨꯡ ꯔꯦꯚꯔꯦꯟ SM ꯍꯥꯎꯄꯨ 50ꯅꯤ ꯁꯤꯑꯦꯝꯒ ꯂꯣꯏꯅꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯔꯣꯝ ꯇꯥꯕꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯐꯤꯚꯝꯁꯤꯡ ꯌꯦꯡꯁꯤꯟꯕ ꯂꯥꯛꯈꯤꯕ ꯑꯗꯨꯗ ꯗꯤꯄꯨꯇꯤ CM ꯅꯣꯁꯤ ꯗꯦꯀꯣ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯊꯧꯖꯝ ꯑꯃꯗꯤ MLAꯁꯤꯡ ꯌꯥꯎꯈꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯥꯗꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯠꯂꯦꯟ ꯑꯃꯗꯤ ꯀꯣꯟꯖꯤꯝ ꯈꯨꯟꯒꯤ ꯃꯔꯛꯇ ꯉꯁꯤ ꯑꯌꯨꯛ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯈꯤꯕ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯃꯤꯆꯝ 3 ꯂꯩꯈꯤꯗꯕ ꯑꯃꯗꯤ 4ꯅ ꯑꯁꯣꯛꯄ ꯅꯪꯈꯤꯕ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯣꯛꯂꯕ 4 ꯑꯗꯨꯒꯤ ꯃꯅꯨꯡꯗ 3ꯗꯤ ꯏꯝꯐꯥꯜ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯄꯨꯈꯠꯂꯛꯈꯤ ꯁꯣꯛꯂꯕꯁꯤꯡꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯕꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯁꯤ ꯗꯦꯀꯣ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯊꯧꯖꯝ MLAꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯀꯌꯥ ꯌꯥꯎꯈꯤ ꯂꯣꯏꯅꯅ ꯑꯁꯣꯛꯄꯁꯤꯡ ꯂꯥꯌꯦꯡꯕꯗ ꯆꯪꯕ ꯁꯦꯟ ꯈꯨꯗꯤꯡꯃꯛ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯨꯊꯣꯛꯀꯅꯤ ꯂꯣꯏꯅꯅ ꯁꯣꯛꯂꯕꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯅꯕꯁꯨ ꯈꯪꯍꯟꯂꯝꯈꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯋꯥ ꯆꯩꯊꯦꯡ ꯑꯃꯗꯤ ꯃꯥꯡꯍꯟ ꯇꯥꯍꯟꯕ ꯄꯤꯕꯈꯛ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯑꯆꯧꯕ ꯏꯝꯄꯦꯛ ꯑꯃ ꯄꯤꯔꯕꯅꯤ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯃꯗꯤ ꯏꯪ ꯆꯤꯛꯄ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯂꯝꯕꯤꯗꯁꯨ ꯑꯀꯥꯏꯕ ꯑꯃ ꯑꯣꯏꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯄ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯤꯌꯥꯝ ꯑꯄꯨꯟꯕꯅ ꯇꯪꯗꯨ ꯂꯩꯇꯥꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯅꯤꯡ ꯍꯜꯍꯜꯂꯦ ꯆꯥꯎꯈꯠꯂꯕ ꯈꯨꯠꯂꯥꯏ ꯑꯃ ꯇꯦꯔꯣꯔꯤꯖꯝ ꯑꯃꯗꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯦꯇꯦꯛ ꯇꯧꯕ ꯏꯪ ꯆꯤꯛꯄꯗ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯅꯤ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯉꯥꯛꯅꯁꯨ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯉꯁꯤ ꯃꯃꯜ ꯌꯥꯝꯂꯕ ꯊꯋꯥꯏ ꯀꯌꯥ ꯃꯥꯡꯈꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯅ ꯃꯤ ꯀꯌꯥ ꯑꯐ ꯑꯄꯨꯟ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯈꯨꯗꯛꯇ ꯂꯦꯞꯅꯕ ꯍꯣꯠꯅꯁꯤ ꯃꯁꯤꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯀꯅꯤ ꯉꯁꯤꯒꯤ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯑꯁꯤ ꯁꯣꯏꯗꯅ ꯐꯥꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯒꯅꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯁꯤꯡ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯃꯁꯨꯡ ꯁꯣꯛꯂꯕꯁꯤꯡ ꯑꯊꯨꯕꯗ ꯐꯒꯠꯂꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯆꯩꯔꯣꯜꯁꯤꯡꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯃꯔꯣꯝꯗ ꯅꯥꯒꯥꯂꯦꯟꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯦꯐꯤꯑꯣ ꯔꯤꯑꯣ ꯑꯃꯗꯤ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯔꯅꯥꯟ ꯀꯦ ꯁꯪꯃꯥꯡꯒꯤ ꯑꯣꯐꯤꯁꯤꯌꯦꯜ X ꯑꯦꯀꯥꯎꯟꯠꯇꯒꯤ ꯃꯥꯏꯀꯩꯗꯁꯨ ꯉꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯀꯟꯗꯦꯝ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯈꯨꯗꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯁꯨ ꯊꯥꯒꯠꯂꯛꯈꯤ ꯂꯣꯏꯁꯤꯜꯂꯛꯄꯗ MM ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯄꯥꯎ ꯂꯣꯏꯖꯔꯦ